ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯋꯥꯔꯤ ꯎꯊꯥꯡꯅꯤꯅ ꯉꯁꯤ ꯋꯥꯔꯤ ꯊꯥꯡ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯊꯥꯡ ꯅꯨꯃꯤꯠꯁꯤ ꯂꯥꯏꯗ ꯈꯦꯆꯤ ꯀꯠꯂꯤ ꯋꯥꯔꯤ ꯍꯧꯒꯠꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯩ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯣꯡꯒꯗꯕ ꯃꯌꯥꯝ ꯆꯦꯟꯕ ꯆꯣꯡꯕ ꯉꯁꯤꯗꯒꯤ ꯆꯥꯏ ꯍꯥꯏꯅꯩ ꯑꯗꯨꯅ ꯉꯁꯤꯁꯦ ꯋꯥꯔꯤ ꯊꯥꯡꯅ ꯈꯦꯆꯤ ꯍꯧꯖꯔꯦ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯦꯆꯤ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯁꯤꯡꯖꯨ ꯑꯃ ꯁꯣꯌꯥꯕꯤꯟꯒ ꯑꯂꯨꯒ ꯉꯧꯊꯣꯡ ꯑꯃ ꯑꯗꯨꯗꯩꯗꯤ ꯁꯤꯗꯅ ꯀꯣꯕꯤ ꯂꯩ ꯑꯂꯨ ꯈꯥꯃꯦꯟ ꯑꯄꯨꯟꯕ ꯉꯧꯊꯣꯡ ꯑꯃ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯕꯣꯔꯥ ꯑꯃ ꯏꯔꯣꯝꯕ ꯑꯃ ꯑꯗꯩꯗꯤ ꯀꯣꯕꯤ ꯁꯂꯥꯛ ꯃꯅꯥ ꯃꯁꯤꯡ ꯍꯋꯥꯏ ꯃꯇꯣꯟ ꯑꯁꯤꯅ ꯁꯨꯝ ꯆꯥꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯥꯟꯕꯁꯤ ꯂꯥꯏꯒꯤ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯀꯠꯆꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯒ ꯊꯝꯖꯔꯒꯦ ꯂꯥꯏꯗ ꯀꯠꯆꯔꯒꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎꯃꯌꯥꯝ ꯆꯥꯔꯁꯤ ꯌꯥꯝꯅ ꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯈꯦꯆꯤ hawai matang nuksida nuksida yam hara nuksida hadi thangi khesi thakina hawa ai sinjo mana masing ke jam na hinati cha yam hara khamen bi bora alha yam hara Oli bo manam de yam sha
ทำยังไงเอาเด้อमणिपुरी खिचड़ी बहुत ही टेस्टी Satina hawe ngasih deh kecina puk siap ikhlas sinau mèo aigi channel chibu jengri bi sinau mèo anauba ahanba jengbo irabadi subscribe hana tawsambiro aduedi mathang tholani ada masigi oinadi loisanjaraye sinau mèo mathangi video da mu unarsi ba